IMPHAL District ki manung CHANNA Sabungkhok Khunou Asi Kuki Khutlai PAIBA Toina Landarakpana MARAM OIRAGA Khunja Shing Awaba Phivam Amada Leiri HAINA ATHOUBA CHINGTHAM CHINGU gi APOKPA CHINGTHAM MANIHAR na PHONGDORAKLI CHINGTHAM CHINGU ATOPA MING IBUNGO THA Asi Madita Technopol District ki manung CHANNA Leiba Laithau Khul Manakta Maitai na Hatara Humdoibu Hatok Pikiba Thodok Atuda Thawaina Ponta Pikraba Athaubani Lilon Chajingda Lebaning Thosam Motors ki Mapuning Thosam Sibadata Amasung Mahaki Stop Singna Athauba Singtham Chingu gi Imungda Sel Oina Lopali Sing Taragi Tengbang Piba Lakpada Waphamasi Phongdok Laduna Manihar na Hai Laikhidraba Chingu Mama Lebaki Damak Thawaina Ponta Pikibanina Ningamdaba Amata Leite Chingu na Leiringaida Masagi Laikai Ngaknaba Single Barrel License Gun Ama Pairaga Khulai matik chana paiba puki singa lamba thengnabada aduki matik pendaba poki haibasi apopa amo oina khangi machano page khonjal taba phanglaktabadagi awaba adu mama leibaki damak thawaina ponta pikhibani haiba wafam asi hek khalakpaga hektamak mangki haujiksu khul asida kuki khutlai paiba singna karamba matamda landarakani khangdabana khunja sing tangdo leitana leiba ngamdri haidasu makna nungnangba phongdokhi Miam punamangna palau lau biraktana miam punamangna ayonda tatlakam leitana miam punamangna mahaki damakta minsi utpirakpa mayamsi khallakanda ai wakan nongmagi miam gi damaktani ko leba ki damaktani khallakanda etang pothabadi phangi adubu nomagi manungda mahakna baba haina ko makondo kojendu taba chupang phangdabasi khalura kanda ai gi thamu tu ngamde